Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglak piba ang sige mag kathagatari. Agi prathna di nahak na takdir ba wapaw ang sige mapal na isor buhay na nungsiba amasung mahaki mi aduga mahaki singlup buhay na nungsiba sini. Diba ehak na nahaki na pamda noluk choning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching bisingi makapon pam thok pa adugi mahuti silhan bigano. Adu ba wapaw sige mapal na. Naging lupa na nungsiba, naging luching musing buhay na nungsiba, at quite maruoy na, isori matik mga na maghingba punsi na chakot pa ado, eki pratana ni. Ibang umaki wapaw, taminas. Efisa bandub ahum pada taraga maridi kina taraga mapan pabuhandok pi. Efisa bandub ahum pada taraga maridi kina taraga mapan. Marmasi kita mag aikoi gi ibungo Jisu Khristagi mapagi mapamda aina kuru kuda kunduna kurumzai. Sarga amasung malemda leiba imung pumnamag mangondagi mingthon bani. Mahaki marang kairaba matik mangal adugi matungina mahak na nakhoida pibinaba amasung nakhoigi manung thangba mida mahaki thawagi mapalna matik kaloina na kalhanbinaba ni thajabagi mapana Kristana nakhoigi thamoida leibinaba aduga nungsibada marata tharaga chena leinaba aduga Kristana nungsiba adugi marak mayung marep amasung aruba adu karino haiba Asengbasinggi pumnamakkaluna nakhoina khangba ngamnanaba loksingdagi henba Khristagi nungsiba adu khangnaba amasung isorgi athanba pumnamakna nakhoibu thanhanbinabani ipasor khoina haki wahai asidi yengminaduna nahaki wahai asina khoibu tambiningba adu khoi tajanaba amasung aikhoigi punsina thajanabagi damakta nahaki wahai da changjarakli Aikhoibu tambiyu, aikhoibu takpiyu, aikhoibu tanaraba nakong pinabiyu, loksanaba thamoi pinabiyu, adu nahaki wahai asi aikhoi thamoi gi leihau leba jaga singdi ibungon hangna tahanbiyu, Krista wangna thangatpiyu, aikhoi gi pap utpiyu, aduga haiba pap sing adugi kokpinaba amasung adugi ningkha tamnaba Krista da aikhoi gi mifam honbiganu, mahaki nungsiba aduda aikhoibu thambiyu. Jisu Krista imini jaribani. Amen. Sila sing ngasig numit aikoi karigi matangda wapaw tagani haina haibido aikoi na sakrab isay sing pakraba isori wahai koi mok sing dui mayam chawrak wakhalo na malamgani haibido aigi thajabale maramdi haiba aikoi na saklib isay khuding mak sing amasung pariba khuding mak sing adu sandokodiba wapaw siga tongan tongan choijaina ba moongda matanate adu haiba khuding mak sing adu sandokodiba wapaw sigi matangda aikoi da chawrak wakhalo na makhale aikoi na tongan tongan mawang nga sinu mi sorgi jismaro na Jisu Khristagi nungsibigi matang na ko isay aikoi bo kaya gi matik ibungo mahang nungsibigi haina haibado karam isay aikoi na Jisu na ibunong si haiba do hayang na ibungo mahaki wahai do padre aina thajai Jisu gi maram khangni karigi damag maram mahak na aibu kaya gi matik nungsibi na mahak na aibu kanbi khre then leng da bunungjaw Kristani atay pumna mak lengoi ni aibu kanbi ibungo mahang na pap tagi Haiba khuding maksing asi ngasing lumday khona yengminagadu Efesa padab ahom gi pada tara mari degna pada tara mapan phauba asida uminar-kadoriba achouba achumba ningthejaba achumba siga aduki mate mari leinaba aduga haiba adugi ningthejaba aduda hena ningthejahanba sing amoi aduga ikoi mamang-mangi maroina mamangi nomajingda ikoi yengkhiba adu now chapter 3 gi verse 1 dagina verse 13 phawbada aikoi phongdok laba athupa wadu matang aikoi yengki aduga hairiba adu pol na mahaki thogol adugi mapana aikoi utle ma chakaramba nupano ma gentle sing gi damakta hauji kaisum sangda lanpha on leiribu nupamne karigi damakta mahak lanpha orido apabu wapau gi oiba thogolem oibagi marmani karamaina mahak karama thogolem hang ta athupa wa phongloba athupa wadu gi thogol ne adu hai athupa wadu karino verse 6
isorna tayongpa hodring edagi same krama imung manung amalai adu hai imung manung adu ma ki missing ni adu hai missing adu da Jew kaknatana Gentile sing su yawani hai ba sa tupuwan adu hoji phongdo le kana da Christa da karigi mapana karam hai ma khoi sing adu isor imung manung se yaw phangado ribano apa wa pa wa mapana hai ba du phongdok laba atupon adu ga hai ba phongdok laba atupawa asigi thogal adu phol na tawe adu hai ba si mahana atop jat sing da sandoe adu ga hai ba mahana sandokli ba ma gi wa pau khuding mak sing asi maru oina mahak tongjanaba nate mangon ikai khumba hena chauna phangnaba nate adubu juk juk tagi lotuna thamlaklaba aduga juk juk tagi isorna thaurang tawklaba haiba athuppa wa asigi ningthi jaba Khristagi thingamdraba lan haiba khuding mak sing sandokna bagi damak na to baja sing haiba khuding mak sing aduna maram waraga mahakna awaba khangba amasung jail da lebagi maram adu thoidokpa dugi maram adune adu ngasigi numida akhona yengminaba matamda verse 14 dagina verse 19 phawba sida akhona verse 14 da paba matamda maram asigi da makhaibo why asidi hobo da akhona oi adu hai asimak chapter 3 gi verse 1 da hoy adu hai ba akhona changmina dring mangda akhona pamina kraba chapter 3 gi pandup ahum gi pada tara mari dagina pada tara ga mapan phawba sida akhona khangmina bi aba achoba warol adu desini one main thing Khristagi thingamdraba nungsiba adu thajabasingna thinaba Christian sing manung thangba meegi pangal kalhanbinaba haijou Khristagi thingamdraba nungsiba adu thajabasingga thinanaba Christian sing manung thangba meegi pangal kalhanbinaba haijou Christians pray for the strengthening of the inner man to comprehend Christ's unsearchable love with all the saints. Christians pray for the strengthening of the inner man to comprehend Christ's unsearchable love with all the saints. Higher was chapter 3 verse 14 dagina 19 phawba asida maham kudimo de khona uba phangni haiba jaga asida aduna akhona verse 14 dagina 15 phawba asida Paul na prathna thok de khona ugani Paul prays to the Father mapai sorda Paul na prathna toy aduga verse 16 dagina 19 asida karino mana tawriba prathna the petition of the prayer magi prathna adugi petition hai basige manaba prathna adu aikoina efesabandu amma da aikoi pamina kre aduna Paul maham asida tawriba prathna asi maru oina ultimately it's a prayer of the saints thajakrabasing Asengbasinggi prathna adu asini adu ngasi ginumda aikoina tamina rakadu wapau Paul gi prathna asi yengaga aduga haiba prathna asi da mahana nizeriba pot asi mahana nizeriba hiram asi aikoina wakal tawminaba matamda chil inausing aikoina aikoigi thajaba ama oina aikoigi punsida khwaidagi darkar leiba adu maru oina paisa na te ikai khunaba na te sanga na te adubu Khristagi nungsiba adubu khangba asini habi aikoina make sense uminagani aduna mahana verse 14 je hob matam da karmana maram masigi da aduga hai be sakana chapter 3 gi verse 1 da hoba khoi thenaki maram masigi da haina aduna adu mahana verse 1 da maram masigi da makta haina hairam laga ma nakhoi atopa jat singi da mag Christ Jisugi phadok oiriba Paul aina haina haira kanda there was a break of thought magi wakhal adu da karigumba kharna thingjalle or athatpa malai adu haira athatpa aduna verse 2 dagina verse 13 phawba asida magi thogalgi matang mana khangliba awa ana khudi aduga adui mapalna thajabasing adubu wadnaba thogotba adui matangda man haikre adu amukhana mana haurumlaba por adu amukhana phamasti resume to verse 14 stegi chamana boya mar masigidama adu obitare de karigida magda man mar masigidama na haiba hogodise khoi wakal da thamse ahanba pandub amasung anisiba pandub Paul phamasida for this reason mar masigidama haina hobagi maram de thodok maram de sini If that like Rabba Thajaba Khuding Maksing Adu
Isorna mahaki marang kaiba bor loiba naidraba bor thingamdraba bor sing adugagi thawai gi oiba bor khudingmak aduga loinana bor pire aduga haib isorna bor pine biraba mi sing asi isorgi thawaina makhoi gi nungda leiraba mi sing aduga haiba si matam amada pa amasung aramda siduna taibang pal setan amasung hakjang gi minai oiduna haiba du leiraba mi sing isorgi yeknaba oiramba mi sing adugu makoi isorgi angakpa thaujal Krista ulpiraba nungsiba Krista mapal ulpiraba angakpa nungsiba amsung thaujal adugi mapal makoi bu kanbire aduga kanbiraga makoi bu ibungo mahagi khurpham oina thambire adu khaktang sunatana makoi asi jiu musung gental gi achowa palama lerme aduga harba khudimak sing adu sai lising ani gi mamangda isorna Krista gi mapana tawkhroba sangdana bi gi thabaga adu gi mapana Krista na ing thaba oiduna lerm lava achowa pal adu thugaiduna ani adu amato henbire now isor gi mi singi marakta pal kariyamat letre kenaba kariyamat letre aduga harba khudingmak sing ase ibung ma ki imung or maramna harba imung asi mapa ama khaktane aduga harba mapa asigi macha singsu amma khaktani aduga haiba jati asi isorgi mising isorna penbiraba sing amasung Krista da leiraba sing Krista ga amata oiraba sing Krista gi oiba khudingmak sing adu makoi gi oiraba khudingmak sing adu mising adu oir aduna maram asigi damakta haiba maram khudingmak sing aduna oiraga now Paul can pray maram di mafam asida mana tarokadaiba prarthana khudingmak sing ase Jesu Christ abu thajadriba isorgi macha oidriba adu kanbiba phangdriba mi sing amagi punsida oithokpa yagdoba hiram amatanate adu mafam asida maroina karigidamakta ibung magi Kristagi nungsiba adu manung yeba mi adu kanbagi mapalna hena khangna bidamak magi prarthana se maroina adu bu hai manung yeba mi adu kanna bidamak isorgi thawai ne khogi nungda leiba darkar lei adu isorgi thawai ne nungda leigida mi sing adu kano Jesu Christ abu paptagi kanbi paptagi puning homna kanbi mapu musung prabhu ne thajareba mi sing adu khakting now adu isor angakpa thabak sing adu hai ba thajaba sing asida tawbikre Paul masamang rasu tawre adu now he prays for them he prays adu mana tawriba kanadano mana tawri prarthana se aikoi ibungo Krista Jesugi mapa gi maphamda aina khuru khuda kunduna khurumjai now verse 14 says aikoi ya yangmina se Paul can pray because he has every reason to pray ko mahang na haiba thajaba sing asigi prarthana tawnana bagi damakta maram loinamak lei maram loinamak chai maram ni makoi singnu kanbi phanglaba ngakne adu atobana kalama kanadano mana tawri prarthana se ipagi mamda kanagi mapa Krista Jesugi mapa adu bojikti Krista Jesugi mapa haina haiba matamda Krista Jesu khaktangi mapa natre Krista Jesuga amat or ma aikhoi su ipane the father our father see now sing aduna pola mahagna tawriba se kanada tawriba prarthana ano haiba mayek sing na khange mahagna udriba mahagna khangdriba mahagna thengba yadaba aduga mahag pukhang daba kana gumba matanate ma ka yam lamna na leiba kana gumba karai isor madi leram gani adu leram lebi isor as natinate kana da toribnu ma khange ma ki mapadane aikhoi gi se ipadane adu ga ipa ina hai basida aikhoina relational ko yam intimate oiba relational adu khaktang da yengba chumde hoi aikoi matam ma yengna basing orame isor adu aikoi wayan pura me adu bhojiti Kristagi mapana aikoi ma ki macha sing or mapa masung macha ani gi marakda laina ba mari adu aikoi marak lere yam nakna ba mari ne that's intimacy adu hai ba nakna ba mari adu khaktang na adu gi mapana we have reverence to God. The word father not only signifies our intimate relationship with him but also our reverence towards him. That's why we wouldn't call it daddy. Yamna casual oiba mongda. Baba, we don't call that. Man ibung mas aikoi gi wakal na aikoi gi punsi dagi aikoi oiba phiba mas aduki matik hena wangba aduki matik hena ningthise ba aduki matik hena wang thoiba mapune adu mas aikoi gi lemine ba aikoi so knowing that truth adugi achumba do aikoi khangba galona na we don't treat this father casually. He's our father. We love him. Mahag ako'y nungsi, mahag sa ako'y nungsi, ako'y makayam nakna ba marile, adu mahag ako'y ikay kumna ba, ako'y akiba, amasung ako'y noluk ba, adoration, kuding magsing do pang ba da matik sa ba isor, ako'y ipa mahag.
Adu mang ipa haina ko matamda Jew gi dharma satpa mi sing ta pa matamda di tu kyaw chung ma wai ne apparently they never call Father. It's blasphemy. They cannot call God Father. May go big matik chaba karim tale makhoida. I will see. Look at this privilege. Khristagi thajabagi mapa na Khristagi mapa adu ai khoi pa ja. Ching lao sai. Adu ob taragti. Nang amasung ai hang prarthana tawda bu maram sikrai. Na ai koi if sabam ama da Paul gi prarthana da nai le matam da koi khar ningsing mina se. Paul hojik ler sikrai da no jail da. Likely house arrest. Makulani makongani loine makta yoling phalang lai. Ma nga ngak liba sentry sing lai langmi sing ni. Yet he prays for them. Mangon leba khudong chadaba sing adu mahaki damakta di prathana tawdana excuses natte Paul gi mafamda. Adu har was nangam sunga ipun da soi famta. Mamdi khudong chadaba sing aduna mahan prathana tawdaba gi moda khudong chadaba sing adu gi marakta gi ma prathana karina mahaki prathana sibu in man what prepare his life of prayer to know to whom who is praying, his Father. Adu gi zakar mo na mahan prathana tawri bise aina khuru khuda kunna khurumje nam phama sida hai bise ken hai da ga di prathana to da khuru kunna bi ade hai bi nate. Adu this shows karib ai khoi Paul masa mahmas da Paul masa gi ban no lupa amasung mang isorbu kaya gi matik wang na khan magi haina hai bi mahmas utpa phang so ai khoi gi prathana khuding nang amasung ai to prathana khuding mak sing ase hai bi khoi punsdei upam to nang amasung ai to prathana ase iman isung iman ba ama da wangang gi mong na to bugum na aduga kariya gi chakha kha tha khan lotion gi ba ya ba ama da to prathana dugma to boy ba target that loses the essence of prayer. No, nothing. Mama masih Paul hari bese. No look pagaloy na amasung mangon da mahaki isor digi makha pon jabaloy na mahak prathana to. Adu hari bi isor se kana verse 15. Hari ba mapa ai khoi ipa or bi isor se kana. Sarga masung malen da lebi imung pum mangon dagi ming thon bane. What does this mean? Adu itaragadi isor se khoi ipa ne. Adu hai bi ipa se icham cham tai bang pan bi ipa gum de nate. Hai bi ipa se Mukesh Ambani gumba adu ko paisa pai ba kariya ni Twitter lagi bi pa do kana. Mindo Elon Musk gumba adu gumba ipa di nate. Paisa adu gum dik param de yai. Adu tai bang pan de lai khra khudi ma Elon Musk Twitter magi oram ba yai. Adu bu tai bang pan lai ai khoi gi ning khudi musi mangon gi tholok di nate. Now adu bu ai khoi ni ipa ka ri bi source di mangon gi ming khuding mak tholok pa isor ne. Hai basina ai khoi da adu mata mata da leram Ephesians gi thada basina khangning ma je ken hai ba ta ga di Paul na aina prathana tori ba ai gi ipa je ijan jam adu ma ge matik le bi isor ne ma ge matik ta pangal da wa ta ba. So this shows authority, sovereignty and power of God. Mahaki karigumba taibang pan leba khuding mak sing ase mahaki mapala mingthon gi ba mangon gi mingthon gi boiba targadi taibang pala masung asi gong lekraba khuding mak sing ase magi ngaktene aduga magi suman sasan makha lei aduga magi wain makha lei aduga magi pangal makha lei magi ayab amat yaudana magi aning amat yaudana kanana kariyama tawbang ngamde wakal kalam adu oi targadi ai kon toriba khuding sing se isor gi ayab yaugana hoi chok ai koi phone thada basu thada riba phone isor gi ayab yaud oi badar adu phaw ai nangam. That is the depth of this verse. Taibang pan ba asdai kraba khuding mak sing ase sarga amasung malam se sarga amasung malam prithvi amasung sarga atiyat jagat khuding mak sing asdai kraba khuding mak sing mangon dagi thokpa ngaktene mangon dagi oiba ngaktene mahak dagi aduga mangon dagi ming thon ngate adu oiba dagi chil now sing let's think to whom we are praying.
ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯏꯄꯥ ꯇꯥꯏꯕꯪꯄꯥꯟꯕꯒꯤꯒꯨꯝꯕ ꯁꯤꯕ ꯅꯥꯏꯕ ꯂꯣꯏꯕ ꯅꯥꯏꯕ ꯑꯗꯨꯒ ꯂꯣꯏꯕ ꯅꯥꯏꯕ ꯂꯟ ꯊꯨꯝ ꯈꯔ ꯑꯦꯛꯋꯥꯌꯔ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯤꯛ ꯂꯩꯕ ꯄꯥꯡꯒꯟꯕ ꯌꯦꯡꯁꯤꯜꯂꯤꯕ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯇꯤꯛ ꯂꯩꯕ ꯏꯁꯣꯔꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ Paul has more reason to pray with faith. So we are. ꯏꯁꯣꯔ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯌꯦꯛꯁꯦꯡꯅ ꯈꯪꯉꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯑꯣꯏꯕꯗꯨ ꯈꯪꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ he prays with faith. ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯂꯩ the power of faith. thajabagi pangal. ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ verse 14 ꯑꯃꯁꯨꯡ 15 ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯂꯤꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯄꯥꯡꯒꯜꯅꯤ. So the power of our faith is not faith itself but the one to whom we are trusting upon. The substance of our faith is not our faith but God. ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯑꯗꯨꯅꯤ. ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯕ ꯗꯔꯀꯥꯔ ꯂꯩ. ꯃꯔꯝꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯑꯩꯅ ꯅꯤꯖꯕ ꯄꯣꯠ ꯑꯃ ꯄꯤꯕꯤꯔꯛꯀꯗꯣꯏꯁꯦ ꯑꯩꯅ ꯊꯥꯖꯕ ꯌꯥꯝꯅ ꯀꯟꯕꯒꯤ ꯃꯔꯝ ꯑꯩꯒꯤ ꯊꯥꯖꯕ ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ I have some sense of boasting. ꯑꯩꯅ ꯊꯥꯖꯕ ꯌꯥꯝꯅ ꯀꯟꯕꯒꯤ ꯃꯔꯝꯅꯤ. ꯑꯗꯨꯕꯨ ꯅꯠꯇꯦ ꯄꯣꯜ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯄ꯭ꯔꯥꯊꯅꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯕ ꯃꯇꯝꯗꯁꯨ he never rely or masana ꯑꯩꯅ ꯇꯧꯔꯤꯕ ꯄ꯭ꯔꯥꯊꯅꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯩꯒꯤ ꯊꯥꯖꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅ ꯃꯔꯝ ꯑꯩꯒꯤ ꯊꯥꯖꯕ ꯃꯁꯥꯃꯛꯁꯤꯗ ꯌꯥꯝꯅ ꯀꯟꯕꯒꯤ ꯃꯔꯝ ꯏꯁꯣꯔꯅ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯇꯧꯕꯤꯔꯛꯀꯗꯧꯕꯅꯤ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯑꯣꯡ ꯅꯠꯇꯦ ꯄꯣꯜꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯤꯕꯁꯦ. He is looking upon God, to God, who He is and what He has done and what He can do. ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯀꯅꯥꯅꯣ ꯃꯍꯥꯛ ꯀꯔꯤ ꯑꯣꯏꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯈꯪꯕꯒꯤ ꯃꯄꯥꯟ. Now, verse 16. Mahak prathana tawba hoy. Here are the petitions. Kaya mahak prathana si mahaki marang kaya matik mangal adui matung ina mahak na nakhoida pinabinaba. Amasung nakhoigi manung thangba mida mahaki thawaigi mapana matika loinana kalhanbinaba. So verse 15 amasung 16 ani asi yang kumatamdadi 15 se power 16 se yamna obvious oiba pot amani marmdi sarga amasung malamda leiba khudingmak sing ase mangondagi mingthon oiba dagdi magi makhada leiba oiba dagdi God is so rich aduki matik ina khule adu harba ina khunbadu mana verse 16 asida mo kare magi marang kairba matik mangal the riches of his glory adu oiba dagdi kaya ki matik yamna isor asi magi matik mangal the marang kaibage ꯑꯩꯈꯣꯏ ꯑꯇꯩ ꯆꯤꯊꯤꯁꯤꯡꯗ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯚꯤꯁꯥꯁꯤ ꯈꯛꯇꯪ ꯌꯦꯡꯕ ꯃꯇꯝꯗ ꯄꯣꯜꯅ ꯄꯟꯗꯨꯞ ꯑꯃꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯆꯥꯡ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ. ꯄꯟꯗꯨꯞ ꯑꯃꯒꯤ ꯄꯗꯅꯤ chapter 1 verse 2 he is a fountain. ꯃꯥꯗꯤ ꯏꯐꯨꯠꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ chapter 1 verse 3 ꯕꯣꯔ ꯈꯨꯗꯤꯡꯃꯛꯁꯤꯡꯕꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯑꯃꯠꯇ ꯈꯥꯛꯇꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯑꯣꯡ ꯄꯤꯕꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯅꯤ. ꯑꯗꯨꯒ verse Chapter 1 verse 7 he is a father of glory mati mahasigi mapadu mahagni. And then verse 19 chapter 1 gi mak pangal da matik aduki kale adu chapter 2 gi verse 4 he is a God of life. And then Akan makata na yeng therapy oiba target chapter 3 power he is rich in grace and love and mercy taibang pal ba asida like kraba mak puthaja kraba sung thaja ka mipum khuding mak yem phamda marang kai ba lotion manai ba bor marang kai ba khuding mak sing adu mak na pi ba matamda thaujal nungsiba da amsung minum sida wat pa leitina ina khunba wat pa leitana leiba adugumba isor ni mahagase maki aduga pon haiba second haiba target pon ni rakadri por khuding mak sing ase isor da leitaba ama nate Maonda marang kaina loisan ba yadaba maongda adu aikoi loisan ba pawang ngamdaba lomba na daba matam phaw ba loisan ba ngam roidaba adu ki matik marang kai ba ma ki matik mangagin aduna pon isor se kanano kayam kan mun haba katang khangba natana ma se kaya ki matik ina kun mun haba ma khangi. And so with it pon hires the kain hai target Prabhu
Nangi le mati mangal, nangi kai the lake, aduki mati yang mati mangal, adudagi, Tazakra by children, Ephesians like, but Tazakra missing a sea the mark, a CPB, Aduman Brana. It's obvious. Adu Haijaba Prathna say, and we know that Haijaba Karigum is sorry, Kay and the labors in Mana, Kangbi Mapa, Aduki Matung and Nibo, but I Paul Neighbor Prathna is sorgi Aningbagi Matung in Man Toba Prathna. Adu Haijaba Prathna is still announcing is sort of Paukum Bidavatoro. Adu Haijaba Paukum Biba say, Karamana Kamang Ephesians Pandu Amapada Amahodok Matamda. Kamana Mahodo. Isor getting mapala Khristagi pangal sa Paul Ephesians like Asengbasinggi amasung Khristagi to the thajabasingga. Kari the matter Makoi Asengbasinggi Khristagi to the house of Thajabana labor Marmandi Makoi have a board coding marks Maran kindly. Isor Mako board Pinapi Makoi with Semgat Piri, Makoi with Sagat Piri, Makoi Ibumaki Ahin Manung singing, Makoi Bumaki Khristagi Yumpam Takraba Adugumba, Loiba Naidana, have the chocolate panaiba Adugumba sang adu Makoi is in a harbor Kudimus in evidence yam no Adugi Mataka, Paul Mkoi the Magda Hansen Namukrat, not over the information. Aki marangkar mati mangal tik matungina. Karino mahang ni ba pratnas. Karino pipinin bidam mahang harise. So nakoigi manung thangba mida mahaki thawai mapalna matik loinana pangal kalhanbinaba. Now again, anoba idea manate to strengthen your inner man by the power of His Spirit. Mahama sa Paul na maki javi ke sumsangi ka adudagi thajabasinggi maphamda mahangna prathana tawba matamda Prabhu aibu jail sidagi thadokpiyu or thajabasinggi se makoi gi damakta car pibiyu makoi gi damakta thabak afaba ama pibiyu makoi gi damakta Makoy pam maning makoy mo loin magtungan biyu. Ado makoy kita magta kaya ni loin mag mapamadu like kraba Ephesians adu like kraba mapamadu like kraba kudi mak nado imtaka pan bang ambagi pangal do makoy pinabi. No, ado ki prana magta utaw de. Paul doesn't pray for petty things. Ado mana tayo prathna kudi mak sing ase taibang pan bagi loy banai ba hachangi oiba aduga hanthaba nai ba aduga kolhin na manghan ba ya ba tingang sa thok ba aduga bagi maram gi amana nate man prathna tawriba se mahang na tawriba prathna se ta thajaba ai khoina ina khunba mina su lai ba mina su thabak tawba mina su thabak tawda mina su car thawba mina su car thawda mina su misna wana khanba misna su misna nemna khanba misna su lai khai bana su khai te bana su masak phajaba na su thi bana su aduga apang bana su asing bana su sahar maza na su khung maza na su khuding mak singa du gi thajaba khuding mak na darkar laiba soidna mak yaudrba yadraba maru khwaidagi oiba polni mar maham sidin ni the strengthening of the inner man manung thangba mi adugi pangal kari gi damak tunab ko mathang thona yemina kani adu manung thang mi karamba mi no mang haiba manung thang mi ese Khristagi igi mapana Khristagi kanbiba gi mapana matam amada siramba adu isorgi pangal na Christ da urpi kraba adu go chak manaba makpu hingal han kraba pangal adu go manana urpi bagi mapana hingal han kraba matam amada paba musung ailoranda taibang panda hakjang da musung saitan da siram laba ko gi manung thangba mi thawai adu bhojikti hingat laba adu gi damang nangam sung gi prathna chang yengse ai khoi gi punsi da kari ne ihen hen khoi prathna to bu chunang sung na ha no mo gi punsi thajaba moina hoji babu hin ko sida ayu nongan mai prana gi horoga tumum nai prana phauda kari ne ihen hen na prana to Prabhu Shor, tabak pinabiyo. Prabhu, tum hol to prana karma to Prabhu Shor na butagat sari ano punsi pinabiyo damdang ngasirim chupa tawo da tabu khudi mas na mateng pangbiyo tawo tabu khudi mga mai panganbiyo su kiming ni bani amen chak sam da prana Prabhu Shor tagat sinag si pinabiyo kita mga charger ga phangse pangas nang gi mi nang gi thol tanam kita mateng pangbiyo amen
tumamda also marakta prana to lekre tum da kramai prana Prabhu Sor tum jagadari mateng pang nungai to man bi mang nungai bi mang na de ko kan bi hai no bo bi loina bi jugi ming ni jere bani amen. Now adu gumba prarthana tawbodo yade hai banate adu khaktang gi rakhuna prarthana tawbodo sa sila now sing karigum nang amasung ai asi Khristagi mapana karamba mi ore ai khoi ni hingli basi karamba taibang pal dano amasung ai khoi yena badu karamana khangbo oi batagadi asigi prarthana asi ai khoi nungti numit khudingi aigi nupigi aigi isagi aigi imunungi aigi thajaba ichile naw singi damakta suksoi soidana tawphadraba yadraba prarthana dune ai khoi gi manung thangba mi asikal hanbiu man hai manung thangba mi sikan bagin pala kari kari ai khone phangadu se mafam masde khoi dum yang minerakani aduna mafam masida pona tobe prarthana asiga mafam ayam badal lai bathal basing ina khoi punsida so khoi tobe prarthana asiga yam na kare polima ki chaina singi maraktagi ikai banang ba mayam adugi maraktagi Prabhu Isor hai ba efisada lai bathal ba chel naw singa se makhoi gi manung thangba mi adun ha ki thawai sing pangal dun kan di that's a prayer. Will we pray this prayer if we are in prison? I couldn't cancer na matamda I couldn't yam luba alaina na matamda I give me yam wab matamda thada bichil na si prana to matamda asigum na koi prana to chil na sing wakang hangse koi pungingda thado kani thado ikang de karam ganda sini hayeng sigedo hangji chine pudogodra khang banate natural oi mono kari no karigum by jail sangan kalas jail the phone pa bi hale hane kalas WhatsApp pa hale hane kalas what will be the first message I could yana type to the message to kari Paul gide makte de Prabhu ai tha sabe chil naw sing ase ma khoi gi manung thang mi do kalhan bi nang ma sungai do chamang tawra Facebook Twitter Instagram WhatsApp group Telegram now as Paul the apostle oi bani adung nate ma sun nangai gum mi adibu ma ki thamoi ma ki wakhal amajung ma ki punsi adu karinak maru oina koyom oi bagi ma ki punsi da khwai da ki maru oi bu karino haina hai ba adu ma ki prarthana asina tai khoida ma ki wakhal amajung ma ki thamoi da ma ki khwai da ki manung thangba mi da leiba ma ki oiba khwai da ki maru oiba du kaino hai ba oiba targadi thawai gi oiba ma ki thawai gi oiba punsi gi aphaba amajung atoba thajba mi singi aphaba thawai gi oiba aphaba du adugi mapana isor gi matik manga that's what consume Paul the spiritual good of self and others to the glory of God that's what consume Paul gi thamoi da Paul gi wakhal da amajung Paul gi punsi da mahaki aphaba amasung atopa thajabasinggi aphaba dugi mapan la isor da mati mangal phangba adu tan mahaki wakal da khwaidagi maroi ba pot amane hana khanbana maram kan that is what he is praying for is Krishna kari hai out of the fullness of heart the mouth speaks tamoi athan ba dagi chinbang phongdoi mahaki thamoi da isor gi mati manga you see chapter 3 verse 8 Asengbasinggi pumnong tagi khwai hena tolba aingonda thosa sipine be masi Khristagi thingamdraba lan adu aina atopa jasine santona the unsearchable riches of Christ adugi ningthijaba adugi lan singdar ma ki thamoi de pik thanbana maram oraga Ephesians thajabasingna ai hinglabasu ai sirabasu darkar lebasi karino makhoi manung thang mi du kan now asi haina Paul gi manung thang mi du kan dana loire natinate he is praying this for this masama ki damang prana to when he is praying for other adan jil housing na ki thamoi na ki wakal musu na ki punsi adu thawai rom da chakhot pagi mapalna ibungo mangon da matik mangal phangba asi hairba asigi punsies na ki chat pacha batumba wakal khanba thabak to khuding ma consume torok leba me na ha ki siling housing is this you beloved
hairiba asi nahakna manung thangba mi adu kanba asi nahakna nahaki damak nahaki nupi gi nahaki angang gi nahaki munung gi nahaki marup singi amasung atopa thajabasinggi damakta pamba adu nahakna. Do you want this? Adu nahaki thajabasinggi inausingi damakta pratna tawba matamda hairiba si gi damakta nahaki thamogi apamba khudimuk sing adu gulana pratna Prabhu Ishwar asigi chil inause mahaki manung thangba mi adu ibung na kalhanbi nahaki thawai samui thabak subi bagi pangal adu gi mapa kayam jing thijagne khoi amana amagi damak maru na adu na pratna tawba taragade. Now, Paul gi mafam dadi thajaba Ephesians leba mi sing charat nama chagera persecution lakera khudingmak sing adu ubo oiba taragsu magi khwai manung thangbada magi khwai dagi mana khwai maru oi haina khanba sidi kaina hab taragade o makoi hakchang gi ina khunbada de makoi darkar lers manung thangba me adu kanba. That is what is important to Paul, and that is what is to be important to us. Adu man mafam sadai karmana manung thong mi do karamana kal handino thawai gi mapana matika by the power of the Spirit. Yeah, I see what Paul says thorang tabu matamda I almost missed this part. Thawai assembly, and I think that's the intent of the Spirit. When they can hide taragadi thawai assembly tabu sini karamana I got to John but tara mari but tara taru kun kuntrama thoi maru John 14:16 and John 16:13 14 bo yem matamda thawai sang this is the ministry of the Spirit. Ade mapam sa thawai sang ba asi mark ta thawai asing ba the third person of the Trinity ko ahumna amoy be sorgi ahum su mi oi haiba mahaki thogul da and khoida ba haiba dar adu haiba da ai gi thamoi bu matam pumba no lukhan ba masung Ishwar the Prabhu asigun aibu when we have a pratnas to hon but thawai sing bi thogul sin akoina TV show sing yeng ba matam da koi marta Mr. Bin lona mug yeng ram hana kale Mr. Bin gi horak pa matam da limelight ama pup lawn thadare ko aduga aduda Mr. Bin du purup lok tare light tu matho do kaino ai nga len unna banate adubu Mr. Bin du unna bi damak tane he shows the beauty of Christ. He shows he work man Khristagi ningthi jaba du thajaba nangam zum aingon utle thawasing muduna aduga mahagna thabak su aikhoida aikoi manung thang mi asida pangal kan labi aduga asi pangal se anu banate asi pangal se chapter 1 da khoi ubo phangre haiba pangal se Ishwarna Jesus Christ ba siba singdagi hingal hanbiraga mingsing mata khwali wangba ming adu hiram khoi ma gi khongkha thamgiba pangal adugi pangal dune haiba pangal asi galona ai khoi gi thabak subira bane ma prana toise adu thawai aseng basna pangal ma gi pangal adu da ai khoi gi manung thang missing ase mi ase kan na be thawai thabak kan na sui ko adu suna bi tamar prarthana ne adu asi gi akan ba thabak su basna not necessarily to the glory of the Spirit but to the glory of God, to see Christ. Come on, verse 18. Sorry, 17 da. Mati mga na ko kalhanbinaba. Adu ga hairiba adu yung mapala. Adu kan bagi mapala. Kaino pangadu siya. Verse 17. Taza bagi mapala. Christian na koy gi tamoy da laybinaba. Na koy na nungsiba da marata tharaga chien na laynaba. Number 1. Ibungo maki thawai aseng bagi akan mapangal adugal na subagi mapalna ay ko manung thang mi se kalhanba sin ko ihan han tago se kano the dwelling of Christ within us through faith. Christ thajabagi mapalna Christana nakhoigi thamoida lebinaba wang hang be adu targadi mo se Christian natabra adu ka mo se polna Jesus Christ mo ko inung de leina ba hana haise mo hana leitribra no. See, I'm clear. See, I'm going to pop the pony on Jesus Christ. Can be Muslim Prabhu and Tazab Matam to the Tawai sing by Kogi Mapandre. Christ, I could be it's Christ in us. I do Mapama see the high river. Why is it about dwelling? Dwelling or Laibina, but my telon said Laibina behind high. I do a single labor say
kari hai ni guest amon lakpi khuri dinate adubu tuminaba chaminaba chatminaba thabak tawminaba aduga hiram khuding makte yawminaba aduga chamane aduna pona toiba prasana se keno hai boiba dagadi hai ba khoi manung thangba mi adu kanbagi mapalna aigi punsi adu Krista da ngajaba Krista ga lenminaba Krista ga chalminaba magi apamba magi aningba magi mati mga khuding mak sing ai wakhal da leiba ga chalminaba punsi da hingna that's what the main thing is marandi nangamasung ai de khoi pa chin maram na kanbi bo oiba tar su kari gumba matam da ai khoi mid ase Krista da tham ga do ba Krista da yeng do ba magi wai yeng do ba gi mauta ai ye apamba ai aningba ai gi kari agni ai bu pehang do por khuding mak sing da kari kari mo dun chat matam lai Adabu hai manung thangba mi se kan bagi mapal oh Krista galon sami marani ma ai won le ai hingba punsi ai na te ai punsi se ai aning bagi mapal hingga de bunate adu ai gi nungda ai gi prabhu oina ai gi ningtho oina ai gi isor oina ai gi marup oina laikra Krista maha ka lonana ma ki hai binduna ma ki mati ma gi damakta maha pu uthokpa punsi asuda amasung maha ki mapal na ma ki nungsibul ai won de gi mi sing umong ai punsi hingga de that's the need. That's the need. The dwelling of Christ within us through faith. Aduga hairibasi itil inausing. Mahamse thajaba haina habse of course aikoi gi nunga Kristna leibiba hauba du thajaba gi mapana ni aduga ibungo mahang aikoi da leigado riba sesu thajaba gi mapana ni karam haina by faith we mean just simply reliance. We rely upon Christ and Christ alone. Krista amasung Krista mangon da khaktang aikoi na ngajaba aikoi na depend tawjuba haiba duni. Aduga haiba sitil inausing ibungo maha ki Krista gi saktam do onthokpa Krista ga manana chatpa Krista gi tungin ba khuding mak sing ase aikoi gi manung thangba gi mi ase kanda boiba targadi aikoi ngamoi. Aram din nungti mi khuding mak gi pap na aikoi thamoi de thong khuding mak thille albu thong adu hangna ba itikte aikoi de le isor na pine bire Krista gi mapalna adu bu haiba adu ngamna ba gi pangal adu Krista na aikoi gi nungda leiba asidagini. Adugi bungo mahang ko inung dolay bagi maram na kari tawgani. So now there are many aspects adu Paul na aspect amakaguli adu kaino na koi na nungsiba da marata tharaga chen layan na ba. So English Bible obtade rooted in love, rooted and grounded in love. So bahama sida Paul na metaphor have the example metaphor ani exercise nai amana pambi gi adu amana yumpam gi rooted ko karamba pambi mara yamna tatharaga yamna chetna leiraba pambi aduga kari firmness ko mafam asida kari hai wahai aduna chetna leinaba so firm foundation karida nungsibada karigi nungsiba Krishna aikoi gi nungda leiraba maramna aikoi mahaki animbadu kaino khanglaba maramna aduga mahakna aikoi bu tengbang biraba maramna number 1 this love is our love for God. Isorgi nungsiba aduda kari damak na kon isor nungsiga doriba se maki mahana aikoi bu hana nungsiba bagi mapana Krista aikoi gi nungla lehen bire love for God aduga love for God's people asiki nungsiba sida marata thagaduba amasung chena laigaduba se aihaki nungsiba adu Krista na aingondagi laiba Krista na aigi lonana aigi nungda laiba asadagi tholakpa isorbu amasung ma ki misi nungsiba hairiba adu da marata thana bida adu nang aina khange aikoi mioi base ni bu nungsiba dagi di mi bu tukachaban hina lai. It's easy for us, more easy for us to hate than to love. See? Aikoi na mi atopa maron aikoi thajaba isili nausing nungsiba se aikoi na aikoi isor nungsiba dagi hawgani aduga haiba isor nungsiba gi mapal thajaba isili nausing nungsiba asina Kristana aikoi gi nungga leibagi mapal oigani adubu isil inausing hairiba ase khoi manung tangba mi edu kanbagi mapala khoi tawgodo punsi amasung manung tangba mi edu kanbagi mapala orakdo marandi manung tangba mi edu na kallingai mate isor
da amasung Khristagi loina chaminaba punsi adu da leibagi maram isorgi nungsiba amasung adugi mapala missing nungsiba do akhoi rang ngani mamangi hapta da T4G conference T4G ana achoba conference ama lai haibu wapaus ne gonu pam khang hai Bible le kare hai khoi da Romans pa matam da akapasinga kamino amasung harabasinga harawmino thaja bai khoi maktade akapasinga kamina ba khoi yam lai we can do that I will mark the Kana Gumbama, Parka fail or Hana upon the own one. Brothers, walk the wagons. Adubu. Hara was in Harawinaba. That's where the strike comes. Mamma, what was even Upaduna Habidu? I am yanning. So, Habidu example, Amakaki Magi Singlu to Lebene, Matimano Anika. Ani se macha amada phangde adu ani gi makta amadi macha phange adu makoi prayer meeting tawba matam sida macha phangdaba nupa aduna hagula kanda ai prana tawi han har sida magna magi mamanaba mag chap manana leiramba adu yong prana tawba matam mamittagi mapi taraga magi aning apam ishor loina mak phongdo kanda prabhu thagat cheri haina ma mi du yong prana tawre Wakal khala yang nang amasung I could give Mark as a competitive examination. UPSC thangba bi dama koi sum de mi yaw hana class ani se kan hona mi nei ani se IS oblo mo pame adu ani gi Mark ama kan kre ama je khalau ai wang sin khalau do mi do will he naturally partake in the joy of the success of his friend aduga thawal to mineba matam dasa ai darba thawal sidagi atop pe china ma to thawal dune hena chakhol laga hena mai palak pa matam da will we naturally partake the joy kai hai ba du taibang pan ba khoi gi hakchang asigi matung ina di ai khoi gi aning ma siga amasung ai khoi ase ma thamoi adu matung ina adu ai khoi gi makte yamna wagani maram di mi amana mi siraga lai matam da o imana kap ma do chance da o ine na traga ichi na kap matam da yam line thoe adu bu ai gi yumthang nari ba mi amana macha da thabak to gi ba matam da macha da kari ngamo yum achi da gre nang di tawdri now church ani lai mi na ba matam da ko o mo mi am ka kre na khoi ka de ka main tawri ba no that's difficult adu mak ni makam sa taw na pag mag da hai se grounded in love Isor bunung siba gi mapala maki missing bunung siba aduga haiba manungsi adu nangam sungai pangal mo that's why we need the strengthening of the inner man and that's why Paul is praying here maram di adu gum bathabak to nangam sungai hachang obo pangal mi obo pangal na ngamoy haibase mayek sing isor khang bi adu gi dam hakne ai hoi manung thangba mi de isor tawai ase moi thabak subi gi mapala hele kang kapa darkar le se adu gi dam hakne Paul na prana tawse so we have to pray the same for us I could get the Makta, I could get it now singing the Makta. I don't know, now some of the highest Nangamusung I won the Pola. Sorry, why is my Kanganis? It's announcing a wa but the su, Numai but the su, Harau but the su, Harau, the Matam, the Tanbamatam, the Wapamatam, the su, Ibungo Mahanga Nangoi, Nakoi giving the labor, the Krista, Nakoi giving the labor, I go in the labor, Marana, it's announcing the Nungsiba. I look higher than Nungsiba than the Marata, Tabanungsiba. Aduga manata da bakatang natana achet pa nungsiba aduga har mo khudi mok sinu krai de ilaka adu Chris na khogi da mak leber ba nungsiba du khang bagim pana natana de chil now sing asigi nungsiba se thajaba ai khoi da alien wa ga do na te du ai khoi ga chami ga do ne ai khoi maru ne khoi pangal gi mapal na te du ibungo maha ki thawai ai khoi gi nung lai pangal ga loi na thabak suri ai khoi gi manung thang mi amasum na ki manung thang mi se kan na bi da makta adu kari gum ai khoi gi marak asigi nungsiba ase tau da amasung asigi nungsiba se chau khaning de bor chau khat ta bagi punsi de hingbo ba ta gi chil inausing asi ai ha ki noluk che baduni asi na chau khona ba prarthana to bi prabhu isor ai ha na ki missing is bu nungsiba makoi harau matam harau makoi gi na makoi Sinner beer with the me do tangle people, so people do Nana Pam Kang do I ngam I do mating pang with Hawaii saying, but I knew the Tabok Subina, I come a pangaladuna. I do Aki Manung Tang Mesibu Kalambi, Nungsiba Amnava, I purposing to Uru Tangatabang and get the Makta. It's one about beginning. It's one about beginning.
Nausing. Masih hari nungsiba si sina nungsige si nupasi nungsige si nupisa nungsige nate thajaba khuding mak lagi do nungsiba kar nungsiba mara chetpa pambi gumna chetpa aduga yumpham kanba yumma gumna kanba adugumba adu eba targadi asigum nungsiba sin haki punstigi uba phangura nak nasin amna lak pamatam na hakyam ki matik kayam yam kokpi khrabe na ki thamoi kokpi na bidam thorang torog le tumi dan hal karam hana na ki nungsiba na ki nasin asun ulli bage adu hai ba nungsiba se namo na ki nasin amna lak matam na karam hana utpage or hai ba nungsiba se na ki nasin amna lan matam da karam mong utpage na ki aran ba du khumjinna bhonna ba maong da oidaba amagi mathak to oidaba amagi mathak to oidaba wari amagi mathak to wari amagi mathak to wari adu khumjalaga lei mi amoi brana trana nang yaram do khomgi pan o ichil na oi ko pi ngau pi एकदम हाइजाबी चल नाउ सिंग हाय बसी ना की पुछती उफंब्रा ना की थाजब सिल इनाउ सिंग दम कयम तने प्रार्थना तो कर्म मरम की दम नखोइना प्रार्थना तो ना की नोमगी हाइजाबी प्रार्थना द सिनु की इचल इनाउ सिंग मफम कयम चावना कनबगे adu hai ba khoi ming amma ta tawduna ai Christian ni ai church kari hai ba khoi mak yaw boi ba ta ga ti chang yang bi na ki punsi adu ga hai ba adu da makha ta na adum ningai da adum chat boi ba ta ga maybe na Christian oi da bi mam soram be chang yang da har nung si ba da mara ta thra ga kari no taw da bi se verse 18 adu Christian nungsiba adugi marak mayung marep amasung aruba du karino haiba asengba mising punuma kalonana nakoina khangba ngamnanaba. Paul is saying something amazing. Number one, asigi verse nature se karino, it's not individualistic. It's not personal. Ai khaktana tawul ba thaba amanate. Kari hai mana? अखोई द करिगुम बकर हाई पोना ख्रिस्ट के नुसिबो थिना कना गलना ना आई इथंदा आई की कादा आई की काचिंदा नते नते thajabasingga ना it's a corporate task apumba gi oiba nomaising numit ki adu da khatang lotion banata ba adubu ningthoga ba de nomaising khawba nagup khudingi afang matanjar khudingi thajabasingga to minga do thabaga mane karino to minati to comprehend Christ's love with all its excellences ibungo ma ki nungsiba kana ka ibungo Khristagi nungsiba jel lafan Khristagi nungsiba dugi kari man haise adugi kari 18 da marak mayung marep amasung aruba so it's all four direction ko kha wang nongpok nongchup khudimak singa dugi adu obita kaya gamatik cha khro ibung ma ki nungsibana haibis nangam sunga i punsi ubu bangai ko chapter 1 dang yang obita gadi haiba nungsiba asida ibung ma na ko the pb the bor thawai ge ba kariyamat later we are spiritually rich more than what we can imagine ever ai khoi na phaw khan mangam bagi ba mo ko thawai da ibung ma na ina khulan bire pap amasung ayal ana siram nang amasung ai da makta ibung ma hang chahi lising ni mang lakre pap yaw da pap chen da ibung ma ha da adu ki matik chakro isor ningthau prabhu gi prabhu adu ga saga du singna thogan jaraga leiriba taibang pan ba khuima singa sibu sem khra maha ki pa la krema to oi da mi gi macha nupa Christ Jesus chahi lising ni mang na yam ton thap mong da nang aigi saktam da nang aigi maong loduna lo manai da ba adu loi banai ba ma oiduna sadong pan da isor adu mi oi ba sadong loduna isor adu karisuna tab oiduna mahag masala masabu sangdok chaduna nang amasung ai da magtabang pan lakpi kaya gi matik chaw krabunung sibun sil now sing how marvelous how immeasurable is that love in the humility of Christ ibung ma ang lakpa matam da maga du ning thawam ko mahak po ki sansang da yam ni kai mong na po ki adu ko mahak po taibang pan ba nang amasung ai gi papas na marmor ka taibang pan bagi mipum khuding magna nang amasung ai gi pap adu su saruk yaw ba ko na ning thau prabhu sing prabhu nang amasung ai bu kan binaba lakpa Krista adu pok pa da ngai ngai dagi hauna michela magum mahak oike
mahang tawbo tawal kuding magsing adu nang amasung ay gidamakta nang amasung ay bu hingnaba gidamakta nang amasung ay lomra na punsi pangnaba gidamakta wikiba tabak oiba taagasu kaino akoy na mangon habi kiba do buchang mane hai ba kuding magsing adu da mahag akoy kuding mag mangan ba yar bane mahag akoy bukan minaba lak kiba ibungo mahag adu akoy minam magi chup adu mahag ko yon thokiba aikoina phangadu bu chai pham mahang na phangki aikoina phangadu awab khui ma mahang na phangki adu khuding mak sing adu pham pen na ta na tile tin se chele tinggang gi lubu pen nang amasung gi damak oh see the love of Christ hai ba khuding mak sing adu gi yengo Khristagi ebe nungsiba se kaya gi matik chawkra ba nungsiba nang amasung ai papi asiba da matik char ba noro phang ba matik char ba nang ai gi damak ta khuding mak sing adu pangal kan ba lanmi sing gi Jehovah amuk ta mai thi di ba ibungo mahag adu na karisna ta ba yaw ma sama ba nang ai gi damak ta pa ba da ma ke matak ta puke kaya ki ning thi chakra ba ma ke nungsiba adu lusin de Mahaksi nang amasung ay damakta isorga asabu kudi masing mahaki mathakta loy namak nang amasung ay di imana ba amagi asoy badu ay marup amagi asoy badu ay mathakta thangalak pu matam da chena na ba hone but see the love of Christ Khristagi nungsiba yang mi amak tangin nate masing thingamdraba mahaki mi kuding magsing gi pap ay loran kuding magsing tawkraba toriba masung tawkraba pokpagin si haw tawkraba pap kuding magsing mahaki mathakta nungsiba adugi mapahala khangki and he died for us. Nang amasung ay gidamak. Ato asiba na mahangande. Mahakhingat ke. Mahang hingalak pa matamda. Mahakphaki ba khuy magsing tum na mangan mangan ba Christian. Ato mahakin nung siba da. Ay kuy chuman binaba mahakhot ke. Sara kita kahake. And see. Matuminam mapagi yet hangmada pamna o aroi bagi matamadu ngairage aingon khu khudi mon khurum halage aingon dikai khum khu mo pirage na ma makhut lonsla kan yang galai me no he is still praying for us aikoi gi askon masing aikoi na ni bangam na basing aikoi gi achamam na khuding maksing adu aikoi gi ason aikoi gi pap khuding maksing satan aikoi gi mafam da yelak pa purak pa matam khuding mak aikoi gi thamoi da chamam na basing thajalak pa matam da aikoi bu yamna Pikhanba adu karisna boy khala matam that Christ is praying for us. Christ ko yung prana daw. Nung ra kanung mahag lakan. Mahag sarga dum mahag matam dum lebi karisna te. Ay khulo ni magsiba nga mahag sarga dum lebi. He will come one day. See this love, brothers and sisters. See this love. Kaya kimdik chakro mahag nung siban. Mahag amu hana ko bilo lakani pere singang makol du guluna adu lom na mahag pan minna bagi mak karamba magi yekna ba oramba magi mayok te lairamba pap chenba tukut chabana pik thalaba upungi khongya gi phul de kisu hena tha khan tharaba nang amasung ai miyoi ba ikhoy asini bo magi Khristagi nungsiba adu ga haiba nungsiba adu kaya gi matik chawbage kaya gi matik pakbage kaya gi matik wangbage masung kaya gi matik nembage haina haibu thijaba adu ekhogi matik kaya gi matik phakra irai bakna man this is announcing the more we know Christ's love Khristagi nungsiba du kaya gi matik ina khunbage haibu du khangba helengi matik mahana khu kaya gi matik nungsiba bage haibu ko hena khangani the more we know how rich the love of Christ is, the more we know how much He loves us. Maram de koina thengrakal duriba ningthi jaraba nungsiba khudimok singdo aikhoida chumma ngakni mahaki igi mapana thanjaba gi mapana mafam asida kari hai mahaki nungsibagi marak mayung marep amasung aruba aduga haiba sida commentator kharn hai and that's wonderful asna ko khanganing base karno marak ibungo mahaki nungsibu aduki matik chawe aduga haiba aduna achau asang laira anang aduga anem bajati awang bajati aduga phurup kari mata kai thajbagi mapana lak poi batagi his love mahaki nungsibu no consent bibangame aduki matik chaw nungsibani aduga mahaki nungsibu se kaya gi matik sangkra His love is everlasting love. Loy banai deba, hong banai deba dugu nungsibani. Adugu mahaki nungsibagi mare bas kaya gemti wange, sarga dagi hene wange, sarga pag na wange.
adugo magi nungsibase kaya gamiting makha chang hai boy bata gadi khwai dagi nemba khwai dagi thagantaba khwai dagi tukuchaba pap to adu phawba thajaba amana mangon da biyang boy bata gadi kanbi bang magi nungsibane. That's the wonders of Christ's love. That's the beauty, that's the excellency, that's the magnificency of Christ's love, brethren. Adu thina widama nang amasung habi adugo haiba nungsibasina nang aibu nungsibirane. Aduga haiba nungsiba ase nang amasung aigi oiriba moong aduni aikoi na tawning ba pap oi bata aikoi ason masing kab maram lebo oi bata su aikoi prana taw gudu moong na koi prana taw bangamde ibu ma ki haiba inbang ngam gudu moong na koi haiba inbang ngamde aikoi gi punsi se aseng ba moong chawpam thopod chawkhat pa ngamde ma ki yathang sing asi matungina koi chat pasung ngamde matam sing adu busi maki achouba asangba awangba musung aruba nungsiba sina nang aibu matam chupa manghonda thajbagi mpan lak matam da konsinbi nang amusung ai pap kaubi chilnaw sing asi nungsiba sina nang amusung aibu pap tongna nabagi damak inkhat panate adu pap da yena nabagi damak tane. Sinclair Ferguson ko no pa amakang wabos no pa amakang hai. The first thing that I will do when I get God to heaven. I have no man have this. I have no surrogate. I have no supplement. I have no Jesus Christ. I ubagan. I hide the reason. Prabhu, I saw it. I bring up. Adu Christ name to be the tabak mukle. Man able consent begin. This is the love of Christ. This is the love of Christ. Adugo haiba nungsibase aikoi da magnate ai sa khatang phangna widam magnate adu thajaba khuding makal loina adun chil naw sing haiba Khristagi nungsiba sina ipagi mafumda prathna tawna bagi da makna khoi bu hena thogachari prathna hena tawbi adugo pap lan sori bi chil naw sing tuba yai adu haiba bu ma ki nungsiba asina pap adu ngamna bagi da magda lan thingabi I magta karino kami oh ai gi punsi isona kram haina nungsibir dun ai gi papti asine ai ate chil naw se thajana mangon thajabagi pan na Christ di yang matamda mahana kanbi daba mahana konsin bi daba kanama laite aikoi ason mu khudimuk sing aduga aikoi gi ason ba sing adu galona aikoi konsin bi gani aduga aikoi ason ba sing bi na ki ason ba gi mahang na bu kan bi gani adu ma ki nungsibani. Look at verse 19. Loksingdagi henba Khristagi nungsibadu khangnaba amasung Ishorgi athanba pungmang na khoibu thadhanbinabani. Loksingdagi henba Khristagi nungsiba. Ibu magi nungsi Khristagi nungsibagi marak mayung mare amasung aruba khoimok sing aikona thiba matamda aikona tan matamda isil nausing asi punsi si khaktung natana lom banai deba punsi aduna su ok banai roi adum jang kaina haibu oiba tai tai ma kai loi banai deba komne holi ba ma kai loi banai deba adugum mafamne. Ningdi zabadi haibaduna koi bu hen thangat pigini mangolomda haibaduna koi bu hen onthok pigini mahaki saktamina. That is the beauty of love of Christ. Adu mana kare losing dagi hen ba ai koi gi losing dagi hen manung sibane thina bagi damak tar se aduna mara moragani ai koi manung thangba mi si pangal yamna kan ba mathau lebase. That's why na Khristagi nungsibadu ne hena ngak pa du na Khristagi nungsibadu da hena ngau mi na hak wining bra. Naki manung thang mi adu thawai sing moi pangal adu kan khat na bidong ta prarthana tobi unu chil naw sing haiba asi kauna kan oi thok ta bane karmai oi thok du losing I wang ma le pot pot losing na karmai thik noi me bi losing di oi thok du Ishor gi losing di oi thai man karmai no chapter 1 gi prarthana da karmai ma prarthana tobi pol na verse 8 thojal du marang kan khoi da mang pine bi losing amasung wakal ta ba pum na magda. He has given us wisdom and knowledge. I'm not going to say now saying Theo, isn't it? Theo Haribadu. Gagamin in Fizzo Haribadu. Losing the Henman Nungsiba. I didn't am high. Karigumako together with losing Asi or Napan Nungsibasi, losing the Gihenba, losing the Gihenba, Khristagi Nungsiba Batagadi. Krishna equivalent Nungsibiribasu, losing the Gihenba Nungsiba the Mangane. Christ loves us with a love that surpasses knowledge. This is how much Christ loved us. How much Christ loved us. How do I housing?
ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯄꯥꯞꯀ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯑꯣꯔꯁꯦ ꯑꯩ ꯁꯤ ꯇꯧꯒꯦ ꯈꯟꯕꯅꯤ ꯑꯗꯨ ꯉꯝꯗꯦꯅꯦ ꯑꯩ ꯏꯁꯣꯔꯒꯤ ꯍꯥꯏꯕꯗꯤ ꯅꯤꯡꯉꯦ ꯑꯗꯨ ꯉꯝꯗꯦꯅꯦ ꯑꯗꯨ ꯑꯩ ꯀꯟꯅ ꯍꯣꯠꯅꯤꯡꯉꯥꯏ ꯍꯥꯏꯅ ꯍꯥꯏꯕ ꯃꯤꯁꯤꯡꯗꯣ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯡ ꯃꯄꯥꯟꯗ ꯑꯩꯈꯣꯏꯕꯨ ꯊꯧꯒꯠꯆꯔꯤ. He still loves you. ꯃꯥꯅ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤ. ꯍꯣꯡꯕ ꯂꯩꯇꯦ. ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯊꯕꯛꯅ ꯅꯍꯥꯛꯄꯨ ꯀꯟꯕꯤꯈꯤꯗꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨꯅ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯀꯟꯕꯗ ꯑꯣꯏꯊꯣꯛꯍꯟꯗꯕ ꯑꯣꯔꯁꯦ impossible ꯑꯣꯏꯍꯟꯈꯤꯗꯕ ꯑꯗꯨꯒꯨꯝꯅ ꯅꯍꯥꯛꯀꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯩꯕ ꯊꯥꯖꯕꯒꯤ ꯑꯣꯏꯕ ꯑꯁꯣꯟꯕꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯗ ꯍꯟꯊꯍꯟꯒꯗꯕ ꯃꯔꯝ ꯀꯔꯤꯝꯇ ꯂꯩꯇꯦ. ꯑꯗꯨꯅ strive on, press on, ꯍꯣꯠꯅꯕꯤꯌꯨ, ꯂꯥꯟꯗ ꯁꯣꯛꯅꯨ, ꯄꯥꯞ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕꯤꯌꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯔꯤ ꯑꯣꯏꯒꯗꯣꯏꯅꯣ? ꯏꯁꯣꯔꯒꯤ ꯑꯊꯟꯕ ꯄꯨꯝꯅꯃꯛꯅ ꯅꯈꯣꯏꯕు ꯊꯜꯍꯟꯕꯤꯅꯕ. This is our goal of everything. ꯏꯁꯣꯔꯒ ꯃꯥꯟꯅꯕ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒ ꯆꯞ ꯃꯥꯟꯅꯅ ꯄꯥꯡꯒꯜ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯅ ꯑꯗꯨꯒꯨꯝꯕꯒꯤ goal that's selfish and that's sinful. ꯑꯗꯨꯒ ꯍꯥꯏꯔꯤꯕꯗꯨꯗꯅꯤ ꯁꯩꯇꯥꯟ ꯇꯥꯈꯤꯕꯗꯀꯣ. ꯃꯐꯝꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯗꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯁꯛꯐꯝ ꯑꯗꯨ ꯃꯤꯁꯤꯡꯗ ꯑꯣꯏꯅꯕꯒꯤꯗꯃꯛ to be the glory, to be the display of His glory and His fullness. ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯑꯁꯤꯁꯨ ꯈꯪꯉꯤ. ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯑꯊꯟꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯕꯨ ꯊꯜꯍꯟꯗꯨꯅ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯉꯝꯃꯣꯏ. ꯑꯗꯨꯕꯨ ꯈ꯭ꯔꯤꯁ ꯑꯅꯤꯔꯛꯁꯨꯅ ꯂꯥꯛꯀꯅꯤ. ꯑꯅꯤꯔꯛꯁꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯣꯏꯊꯣꯛꯀꯅꯤ. Though this will not be possible for us in this part of heaven, one day ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯔꯛꯁꯨꯅ joy ꯇꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯊꯣꯛꯄꯗꯨ ꯑꯣꯏꯒꯅꯤ. ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯈꯧꯔꯥꯡꯁꯦ. ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯑꯩꯒꯤ ꯈꯧꯔꯥꯡꯕ ꯑꯣꯏꯁꯦ. ꯑꯩꯈꯣꯏ ꯃꯅꯨꯡ ꯊꯪꯕ ꯃꯤ ꯑꯗꯨ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯁꯦꯡꯕꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯄꯥꯟꯅ ꯀꯟꯈꯠꯄꯒꯤ ꯃꯄꯥꯟꯅ ꯈ꯭ꯔꯤꯁ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯍꯥꯛꯅ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯥꯡ ꯃꯌꯨꯡ ꯃꯔꯦꯞ ꯑꯃꯁꯨꯡ ꯑꯔꯨꯕ ꯈꯨꯗꯤꯡꯃꯛꯁꯦ ꯊꯤꯖꯕꯒ ꯂꯣꯏꯅꯅ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯃꯃꯝꯒꯤ ꯄꯨꯟꯁꯤ ꯂꯣꯏꯅꯃꯛ ꯆꯥꯎꯈꯠꯇꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯅꯤꯔꯛꯁꯨꯅ ꯂꯥꯛꯄ ꯑꯗꯨ ꯉꯥꯏꯕ ꯄꯨꯟꯁꯤꯗꯨꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ. ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯧꯔꯥꯡꯕ ꯑꯣꯏꯁꯦ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯄꯥꯎꯜꯅ ꯇꯧꯔꯤꯕ ꯄ꯭ꯔꯥꯔꯊꯅ. ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯍꯥꯏꯖꯁꯦ. Pray. ꯈ꯭ꯔꯤꯁꯇꯒꯤ ꯊꯤꯡꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯊꯥꯖꯕꯁꯤꯡꯒ ꯂꯣꯏꯅꯅ ꯊꯦꯡꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅ ꯇꯧꯁꯤ. ꯐꯩ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯉꯛꯄꯅꯤ. ꯑꯉꯛꯄꯅꯤ ꯈ꯭ꯔꯤꯁꯇꯁꯨ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯨ. ꯄ꯭ꯔꯚꯨ ꯑꯁꯥ ꯂꯩꯔꯝꯗ꯭ꯔꯕ ꯑꯁꯥ ꯑꯃꯥꯡꯂꯕ ꯁꯦꯝꯕꯗ ꯊꯣꯛꯂꯔꯣꯏꯗꯕ ꯑꯩꯈꯣꯏꯕꯨ ꯅꯍꯥꯛꯅ ꯂꯧꯈꯠꯄꯤꯗꯨꯅ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗ ꯁꯦꯝꯕꯤꯗꯨꯅ ꯁꯥꯒꯠꯄꯤꯗꯨꯅ ꯅꯍꯥꯛꯀꯤ ꯃꯤ ꯑꯣꯏꯍꯟꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯁꯪ ꯑꯣꯏꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯕꯤꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯄꯤꯅꯕꯤꯗꯨꯅ ꯅꯪꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯍꯤꯡꯅꯕ ꯇꯥꯏꯕꯪꯄꯥꯟꯗ ꯊꯝꯕꯤꯕ ꯑꯗꯨꯒ ꯁ꯭ꯋꯔꯒꯗ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯕꯤꯒꯗꯧꯕ ꯑꯁꯤꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ. ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯅ ꯅꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄ ꯃꯑꯣꯡꯗ ꯅꯨꯡꯁꯤꯈꯤꯗꯦ. ꯅꯍꯥꯛꯄꯨ ꯀꯣꯛꯄꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯌꯨ. ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯇꯥꯎꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯂꯨꯞꯍꯟꯕꯤꯌꯨ. ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯗ ꯑꯃꯁꯨꯡ ꯊꯧꯒꯜ ꯇꯧꯖꯕ ꯈꯨꯗꯤꯡꯃꯛꯇ ꯑꯃꯁꯨꯡ ꯄꯥꯞꯀ ꯂꯥꯟꯊꯦꯡꯅꯖꯕꯗ ꯄꯨꯟꯁꯤꯗ ꯂꯩꯕ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨ ꯃꯥꯌꯣꯛꯅꯖꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯄ ꯉꯝꯍꯟꯕꯤꯌꯨ. ꯊꯋꯥꯏ ꯁꯦꯡꯕ ꯑꯩꯈꯣꯏ ꯑꯃꯃꯝꯒꯤ ꯅꯨꯡꯗ ꯊꯕꯛ ꯀꯟꯅ ꯁꯨꯕꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯃꯤ ꯑꯗꯨ ꯀꯜꯍꯟꯕꯤꯌꯨ. ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯏꯕꯨꯡꯉꯣ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯗꯨ ꯑꯩꯈꯣꯏꯗꯒꯤ ꯃꯤꯁꯤꯡꯗ ꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯦꯝꯁꯅꯨ, ꯑꯩꯍꯥꯛ ꯍꯦꯟꯅ ꯅꯦꯝꯁꯅꯨ. ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤꯕꯅꯤ. ꯑꯥꯃꯦꯟ.